Oh, ado, ngasagi sa atin munkibado, noy na paro. Puja, Yaifa giwaduda, ikay ba khajik phaurai. Ngasai naukjagi mawongdu ningsingluraga, he na ikay rai. Adubu ikay ba fajilaga, message reply birai. Mani. Yam na ida noy na pado. Madi karan da ngang lijabani, mangaw yam thi, lakna bangam de. Ngaw daw ni kaino, nupa sidi, ngaw haidi bani di. Nang sungaw doiro. Pujagi message tu ubada Yaifa do no fet tawdu na yengi. Mabukta khalai, tasing na puja na mabu khalaba jala. Haujik magi nungsibado mafam da phongdo asirana phau message type tawba hawi. Puja, ay nang buthamoy sengna. Message so mufat kak thatli. Atopa amo ay namuk type tawi. Ay ra, ngawrami, nangga thengnarbadagi ngaw khidre. Gyan tare. Puja matomta mana hangrido karino khanjarai. Sukto oga amu message halle. Aidi nang ngaw pharo haigide ko. Nang gyan taman baduda ahi kairaba. Ado thengi ai tumage. Tumo inghanganu ko. Good night. Night. Puja phone du thamlaga matomta no fet tawrai. Yaifa su adu mangai. Wakal mawan ni khanjariba. Asum haukre, nungsi haina su phongdok nadri, adubu thamoigi maridi chesilakpadau na tawrai. Puja su khangi, Yaifa na ma nungsi haiba. Yaifa su puja na ma bu nungsi haiba de khangi. Haidok na dabagi wa khakta ngaire. Class 12 ke exam loiraba matung, yausang manung ni. Puja su mayumda halai. Adubu mapaga pokminaba mani ama masangamde haiduna lamlai romda puja anaba seba tawnaba haiduna chatlami. Mani gida leirabasu Yaifa gadi pau adum phaunarami. Yaifa na thaba leidra. Leye lake aira. Nang chongoidra. Khangde neto naiside ay yaudong mandi. Phare ne dude nang noi neton da hango. Haujikla. Madu daraga ay thabak tawdoine. Adudi ay ngahak leiraga phone tawrake ko. Hoi. Phone do thamnakraba matung puja mani tongi manakta changai. Mani gi makhong makhutu noiraga lei. Mani tona thoibiye. Kay hagi ne ton. Nang bohoren thaban chongbasi yawge haibro. Neton kamay hundom doino. Ihani ne. Akhoi tababiga hek chongminaro. Nangi mama su leiri. Yagadrani ne ton. Yani. Leisaringai punsi se sigumba yawgadabani imausidi. Ay, yengoi. Napinaron gado tababiga tanaroko. Hoi neton. Ado, neton. Khongsiam ingi. Ay water break naurugi. Ising asaba hapki. Hoi. Puja su thorai. Ising lumna. Yaifa da message thai. Neto na yauro hai. Message tu ubada Yaifa call tawrai. Adidi hore lage fajana ke thara leramako. Kana lakdoino. Aidi kanaga lakni ge ekhoi mari ni dana. Phari dudi ai neton gi sing sahalambani. Ising su saudore thamage. Asumna numidangi matam oiraktuna chak ising toklaba matung leisabi singdu thabal chongnaba haiduna ke thanarami. Puja su adu mangai. Mani gi hidak langthak pumnamak loiramlaga masu keba haure. Keba loiraduna fi setlaba matung phone du lauthoklaga Yaifa da message ama tharami. Ai thoi thabal mafamda. Si khak hairamlaga phone do amu upu manungda hapchinkhre. Tababiga makhoi ani punna thabal mafamda lakminare. Thabal su chongba yawkhre.
Somdana kamdauri yaifadu pujagi message tu thengnei. Adubu mahak reply handre. Thabal mafamda adumak chatlage khanduna. Masu chatlamba yai phone chu puramlaroi khanduna halludre. Jackie ne, Becky ne, Tomlin ne, makhoi mari gari ani ni moina puraklisi. Maduda Jackie ga Tomlin ga ama, Becky ga yaifaga ama paraduna thaura ami. Laibak thiba haigadra yaifaga Becky ga tongba gari do khurai khara hendorakpa mi khara takpa mafamduda hek yakidre. Tomlin na kaidorage aikhodi noi tungda laibai ningi aduga laamdene. Becky na sum thorambadagi start mutkhrini. Jackie na asi tawni se khangabani. Aina dui gari do nataba ma pusi na haiduni. Becky na mu asina taladi kai ledige. Yaifana as yareba kamai tawse haino jikpo. Becky lamhang sida kaino tawdoisibo. Jackie na swaida khangna chanabaga leinabro Tomlin. Tomlin na mu Imai lam khudingi mari mata thambasimungai nang khu haise. Sak nang diam leidai ne nene ni iton ni x ni y ni j ni na. Tomlin na hoduna mani lam khudingi leina brodba. Becky na as noi ni sidiba amta kaino khanase. Yaifana mu amadu sawbada loiramnani tawrise. Becky na ai nang masuni nangi lakpadani yadrise. Matugi da khale koinai ra koina dra men taba sunataba nungsi chu haina di hai karino bha menam da tadi yaifana aingon da mutaraba Becky na tadrede tawbu tawdro noi do koinai haidoraba phongdokna da nungsi ba kaidro last ta lambi gi chidai da kaptuna yengliba aise na ne thamoi laiman ohodoni nangama Jackie na yarida nangam so miyam khang aujabasida pangai haibiri. Pare, sumai tawrasi. Lakpanina la adi ngamnaba tawrasi ha. Kai haige yaifa. Thabal mafamdi yauseba. Yaifa na. Khongna tik tik chatse hairo. Becky ga Tomlin gana. Chalo ada. Yaifa du ani du da falap yang lai. Jackie na. Uidrom da aikhoi lekai gi chema lai. Moi doina changa gane gari se thanam dong mangai. Hayeng laurase duga moidagi gari ama lauraga hallase hariba. Tomlin na uidrom da lapte hai. Becky na lapte kaino asilairi khara sangbai wani. Yaifana mu lawase chalase bel toroga chingo gari se. Tomlin na Jackie nang thoro ai bel yalake. Okay. Asam na makhoi mari do uidrom yauduna gari do thanamlaga mache thokpadugi gari ama oina wairaga lamlai romda yausilai. Ngasi makhoida thokliba thodokse pung ani gi mayadi changamni pujana message thakiba matamduga hairurabadi. Puja si anaba lehaubana thabal du nena tana chongba natte yaifa lakani haibagi bitta chongbane. Magi mamana manebu senaba ngamde haibasu ma khangi. Manena yani haijabai wani. Pujagi mamton accident maram oiraga soinaiba misak ama oiduna leiribani. Chathok chachin ngamdrabani. Adugi sumathakta magi mane tona naribasi wakhal sonthaba chaba thakpa watpadagi anaba oikhibani. Tababina khongun taba watpaga angang oibaga anabadu pujana suti leibasida senaba lakhibani. Phana kuina ngaira phawba yaifa laktabaduda puja mabukningda warau jarami. Mani anaba phau hundok lamlaga nungsiba maga harau minong tamduna mikup amatang oirasu lena jage khana lakhibani. Puja mabukningda tasengna yaiphabu warau khre. Lakmandabaduda tababibu koktholaga mahak mayumda halakle. Mayumda halakpagi lambi matekduda mana khaliba wakhalsi aroibini. Yaiphabu warauba pendaba kayani mana mikupduda khaliba. Mayum yaure mafi phawbu hongda khai phone do amuk yengi. Adudasu reply amata leiramde. Hanadagi khara warau rambaga amuka hena warau khre. Matom ta khalle aibu kaisu nungsiba nate. Nungsisu haikidre. Aina bhapharubani. Aina henjilubani. Phare, ai ngasi haiba numit asidagi nangonda wa machet amata haikharoi.
Wakal khana khana phidu hongi haiduna sari setlaba phidu lokthoi. Thopke haiduna hek tawbaga magi mamana lawbudu tarai. Hey, Puja, nani se kainom tawkhre ne. Puja su pakhatna pairam liba phidu laktana langthokraga manegi manakta chensilai. Neton, kaidawrage? Mamton, neton se kamai tawkhrino? Makok ngawina hairamnaga kainom taw. Pujana, Tababi, nang awangi kaka babudo magi otodam ta hairu chalo. Mamton, phi khaisem ta hapchen biramo. Ai phim to hong khigi hospital da pusi. Oi oi, khare thuro ko. Puja kuide ma phi phat hong laga chen thorai. Babu su magi oto do thaudorai. Babu ga puja ga na tawduna mani tonbu oto da hapkatli. Tababi na pochai singdu oto da thangatli. Aduga masu mamagi nakanda mamabu konduna phami. Pujana Mamton, phajana leiram ko kaim tawre pakhat kano ai yauri. Kaka chalasi. Asumna Pujagi manedu hospital da pukhatle. Yaifa hoisu thabal mafam da lakpada lambi da gari da thainai. Jeki na Yaifa asi Pujana tro. Yaifa na As oiramoy gari du khara kana thauba asom tai phajaram dane. Thabal mafam yaure ikoi koi ne yengbada Pujadi udre. Makhoi mari changdana thibani adusu udre. Biki na udre da Yaifa. Jiki na mo halamdau male udre. Tomlin na phone du toksiludana. Yaifa phone du lokthokdana call tawi. Mari mangarak tawradu phau pairaktre. Parakti Jeki na mayum hanbada lamida leiramasu yai to kona tawro ado labani nai khoisu rauna mani di kautharam sine ha Tomlin na law hai phajaba khalaga hekta hawra dawni Yaifa na noi chongro ai sida leiramage Biki na as nungai khidreda law rauna mani dangni aduga halase Yaifa na mo ai mood off oi chalo noi chongro loraga thoro ai gari da leramge si khak hairam laga Yaifa du moina ngasai gari park tawramba mafam du da chatkre lehori ba ahum du ingak ngak ne yengnai Jeki na nungai ramui aduini Biki na mo pharise ai khoi su koi gumsi aduga halase Tomlin na round manga go Jeki Biki okay Asam na makhoi ahumdu changkre somdana Yaifa gari mathakduda phamli Pujada phone tawbusu lepte adubu mana call tawribadu malangda tawbuga chap manarami pairakhidre phone paimandabaduda message amuk thai Puja phone payo ai wari da phajana haige nang phone amukta pairo ai khangi nang saurangani somda pharak tabaini ai wari da lige nang phone amta pairo message deliver tawrasu halaktre Phone manam tawbasu sungpai paidre. Ngahak leiraga mamanaba ahumdusu thoraktuna mayumda halai. Mayum yauradu phau Yaifa Pujada call tawba lepte. Somdana hospital da mayam changdana Pujagi maneton kanna hotnari. Isorna janba haigadra anabasu kaisu thodokba tawdre. Puja maneton gi manakta phami. Tababina nakal da hippi. Ngasai makai manigi warambadu haujikti ngena khara tare sum phamlingai ngasai makai kaururaba Yaifa gi wakhaldu amuk ningsinglai ma phone puraktre haibasu ningsinglai ngai hak petharuraba thamoido ngasai thabal laki hairaga laktabagi wakhalda sat onsilaktuna amuk kankhre amuk hanu onsiloina chap yungna khankhre no ngale Pujana Tababi bu hodokli Tababi tabro se michingo hagotlo se yengoi nang ne ton ga leramo ayum da chatluge mam ton do mathanta lehori do kai kai no yenguge chaksu purak lagi Tababi na ahogi chatlaga roja ne ton thagot khisano ne ton machin maya teng halaga idak pijaram kige aduga chatke aisum di chatninge school gi do application thagi khale matam khara lepiyona ai halaga horen evening da chatlo natraga haye ne don se masayam chole
ꯊꯥꯗꯣꯛꯄ ꯄꯥꯛ ꯍꯦꯛ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯏꯁꯨ ꯋꯥꯠꯂꯤ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯄꯥꯈꯠꯀꯅꯣ ꯏ ꯊꯤꯁꯤ ꯐꯪꯅꯤ ꯈꯜꯂꯤ ꯆꯦ ꯅꯪ ꯃꯃꯥꯅꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯆꯠꯈꯤꯅꯨꯀꯣ ꯆꯠꯂꯣꯏꯅꯦ ꯀꯥꯟꯗꯦꯁꯦ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯑꯣ ꯆꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯒꯦ ꯃꯅꯦꯇꯣꯟ ꯍꯧꯒꯠꯂꯕ ꯃꯇꯨꯡ ꯄꯨꯖꯥꯁꯨ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯥꯒꯤ ꯃꯝꯇꯣꯟꯒꯤ ꯁꯦꯕꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯐꯤ ꯍꯣꯡꯅꯕ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯄꯗ ꯉꯔꯥꯡ ꯃꯥꯅ ꯊꯝꯂꯝꯕ ꯐꯣꯟꯗꯣ ꯎꯔꯛꯏ ꯐꯣꯟꯗꯣ ꯂꯧꯗꯨꯅ ꯌꯦꯡꯉꯤ 217 ꯃꯤꯁ ꯀꯣꯜ 2 ꯅ꯭ꯌꯨ ꯃꯦꯁꯦꯖ ꯄꯨꯖꯥ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ